Tronglaobi Thoudok Mari Leinana Chingnaba Khara Phaduna Kupna investigation Chathari. NONGMAGI CHARA TALLIBA MEEYAM AWABA YENGLAGA total SHUTDOWN KHONGJANG HANDOKPIYU HAINA Chief Minister YUMNAM KHEMCHAND appeal TOURAKLI. Wafam ase kumja lising amaga chamapan nifu humtogi ngasigi numit asida kurai thangjam lekai de leiba chingangba mandap haina khangnariba mandap asida Japanese singna nongthaktagi bom thadaraktuna mioi chama hena sian khiba Thoudok aduga marifu humdoi shuba ningsing thoramdam hakna phongdokibane Chingangba mandap Sebayat Committee amadi Second World War Imphal Campaign Foundation sinduranga se kurai thangjam lekai de leiba multipurpose hall da pangthokiba thoram aduda Chief Minister YUMNAM KHEMCHAND hai Kumja lising amaga chamapan nifu humdoigi ngasigi numit asida Chingnaba mandap haina khangnariba mandap asida Japanese singna nongthaktagi bom thadaraktuna mioi kaya asi ana thogan kiba Thoudok adu yamna nungaitaba Thoudok amani Lana mioi ba khunai da piriba chaitheng amati mangjaba sing yengduna yariba makai malem asida lan thoktanaba United Nations na chingbana honaribane adubu ngasi so malem asigi tongan mafam singda lan thokle masi yamna laibak thibani haina mangna phungdokhe Tronglaobi Thoudok adugi matang da palladuna mahangna makha tana hai Thoudok aduda Chingnaba mioi Khara Phaduna hauzik kumna investigation chathare miyamna pukning phathana matam khara ngaimina se banna maram oiraga NONGMAGI CHARA TALLIBA miyamda chaun awaba chaitheng piba ama oibana khongjang changsiliba singna ban asi tokpiro haina mahangna phungdokhe mahangna makha tana hai Puwariga sago nariba kurai chingangba mandap ase heritage site ama oina lautoknaba committee gi maikaidagi thamlakliba wafam ase thabakto onthoknaba yengsilagani haina mahangna makha takhe kanagumba manipurda toan da incident mayam thui aro enayana kudakta thui CCTV khindana footage khindana kudakta phaba ya usuna tabila singari wa group to phaba decision tawri matam kitang disang ya hebu kudakta putoro di jadi kudakta phara putoro di adu ya usuna tabila aina ngasisu kanda lojaraga MEEYAM mangda media ki mangda appeal tawjari bansina setting bangisi NONGMAGI hati jajaba NONGMAGI sur jajaba imai sing hijang na bikra pujaraga yulaga NONGMAGI hinjaba mayamna awa boibrina ngasisu banse tokpiro haina ngasi kano sigi dai sigi tu chabalorga yamuka so appeal tawjari Ngasigi thoram adugi manung chana Chingnaba mandop ki Thoudok aduda laikhidraba singit ningsing kubam ama Chief Minister da maikum hangdok tuna miyam da kusinakhe loinana Chief Minister YUMNAM KHEMCHAND luchingduna Porampat Pukri achobada laikhidraba singi mafam da tarpan katpa loiraba matung kurai thangjam lekai da leiba Chingnaba mandap da Chief Minister na hakthengna chatuna yengsinbaga loinana lai khurumkhe ngasigi thoram aduda Chief Minister YUMNAM KHEMCHAND Wangkai ACG MLA Thangjam Arun Kumar Art and Culture Minister Khuraizam Loken, Health Services Manipuri Director Dr. N. Hemant Kumar, Social Activist KH Ratan Kumar Amade, Ward Number 23 Councillor L. Romolana Mathangchuna Chief Case, President Amade Guest of Honor Oina Saruyake.